tuna yengjenma matam oire maramdi yum kayam mai thadok phikre huzik relic camp da mayam ama leiri yum karam kan yum handoino haibagi makoi chingnaba ma yauraga mayam ama leiri aduga lan yauri ba manipur kaiba yade na leibiri ba athauba singsu tasengna harabada akhoi gi luching puren lamyan ba hizam jananeta irabot na su haibirami karigumba lan yauba chatlam daida lan yauri basingna ima leba gi damakta thom daida isagi chenphu do maraga yengbiramo haina haibiram huzik yauri ba ima leibabu kaibi yadena yauriba mayam se masa masagi sinfamda leiba ngatani dukan phambana phamba thabak macha macha tawjabana ayamba ima iben mayam su nomagi sintha tawriba mayam su ayaba ngatani makhoi mayam se tha manga chupna ima leibak kaibi yadi haiduna thoga mamanga thoga nga ibani makhoi se huzik tasengna harabada aduki mati awaba phibamda leiribani ima leibak pu ngakadra imung manunggi icha isubu nomagi charau pijagadra haiba imung manungsu aduke matik leiri akhoi gi oiba common enemy se masa khangdop inasi kanano akhoi da manipur thugaina ba tawrak diba se khangdop inasi chin kuki narco terrorist singsina manipur bu kahenna bu honar liba se akhoi khangdop inasi illegal immigrants myamna changchal aga manipur da illegal oina leirak laga makhoi gi aran ba pambai sisinaraga manipur bu thugaina ba si tawrak liba se akhoi khangminasi Manipur की administration दा यौशल लगा MLA ओशल लगा minister ओशल लगा Manipur नुसीबा सारगा वाना Manipur थुगाई बगी ngang पसे अखोई खमीनसी अखोई की मायोक ता लरीबा मी सिंगसे मसा खमीनसी अदुगा अखोई मयाम पुलप पुंजन मिनरगा अखोई की जाति अखोई की Manipur नुसीबा इ जाति पुनमक पुंजन मिनरगा येकना बा कमन नोइबा enemy सिगी मायोक ता थिंगमिन mayam khurumjari tha manga chupna manipur da tholak liba irang sigi matang da mafam jaga jaga singda aina chachaduna ngamjaba khara aina honajaba gi journey sida tasengna ngasi yam chauna mapung phana di phangthokpa ngamdre adubu cham kuntare rak suba miyam gi luching puren oibiramba miyam gi damakta adum mamang thaduna laklamba miyam gi damakta kathoktuna laklamba luching puren lamyan ba hizam Jananeta Irabot ki mapok kumon numisida thamoi sengna ikot nongna punemjari ngasi cham kuntarerak suba lamyan bagi mapok kumon numisidagi ireicha punamak punsin minarasi hana mayam da haizari aikhoina punsin dragadi aikhoi masen yengjanduna aikhoi masen kadai da soirige aikhoi masen yengjanaragadi yeknabana harauginaba thaba mu oigani achawa force ama lakliba manipur bu thugaina ba Manipur gi ngamkhai kaina ba Manipur bu mangan na ba changlak liba achauba ko ma thadaraga changlak liba singsigi mayokta aikhoi pulak punjan minare haira kanda ngasi dagi aikhoi amatta oina thengnamina se hana haizari tasengna thamanga phajalak torbani loijing loya da athauba sing kyana ngaktu na ngasi leirakpadagi ni Manipur gi ngamkhai hauji pop kaiba ngamdri base ima iben kya gi kathok chaba ima iben kya na tumba chaba khangdana sorokta hiptana ngasibau Manipur gi damakta ijati gi damakta ipuruk gi damakta ngasibu ngak pi senbiduna ima sing iche sing mayamna ngak pi duna lakli leibiriba naha sing mayam su Manipur gi damakta Manipur kaibi yaro ima leba kaibi yaro haiduna chongthok tuna lakli
aduna leiriba pandam se amata oibanina pulap punjan minere haira kanda kaishu leitaba kaishu nattaba makoina Manipur thugai gani na khalak libase akhoi myam punjan minaraga yam laina thingnaba ngamgani makoina Manipur thugai na basilak liba athauba sing kya thawai na pontha oikhre nuai taba thodok sing kya ma thokre khulai paijadaba naha sing kya ma magi punsi mangkhre ngarang nahan dasu naha ani kaimta lanjadaba makhoi gi thawai su mangkhre makhoi gi parents mama baba sing duna kapakpado urakanda akhoi khangba ngamde sengna harabada aduna akhoi leibiriba mayam punamak Manipur gi damakta khanbiriba mipung praja khudimuk akhoi masen punjan minarega akhoi thengna du mi se kanano Manipur bu kaina ba khalaiba mi se kanano Manipur bu thugaina ba khalaiba mi se kanano haibe se khangdok minare haira kanda amat toina changchan minasi shida makhoi kuina khangba ngamoi akhoi gi leibiriba Manipur bu kaiba yadi haina thoglak liba naha sing satra sati sing ima iben sing leibiriba mayam sina ngasibo leibagi naha myam leibiriba mayam sina ngasibo leibagi damaktani Manipur kaiba ngamdribase aduna state sarkar su khangbiu makoina thorak libase akhoi gi damaktani miyam gi damakte Manipur gi damaktani aduna mapandagi central forces myam la ibase state government bu assist to lak libani aduna makoina onchen laga tamthina to bi ba haibase yam thina aran ba mani yam thuna yengjanma matam oire maramdi yum kayam mai thadok phikhre huzik relic camp da mayam ama leiri yum karam kan yum handuino haibagi makoi chingna ba ma yauraga mayam ama leiri tasengna aduga lan yauri ba Manipur bu kan kaiba yade na leibiri ba athauba singsu tasengna harabada akhoi gi luching puren lamyan ba hizam jananeta Irabot na su haibirami karigumba lan yaw ba chatlam daida lan yauri ba singna ima leba gi damakta thom daida isagi chenphu do maraga yengbiramo hana haibirami maramdi karigino haibi matamda huzik yauriba imalaiba bu kaibi yadena yauriba mayam se masa masa gi sinphamda leiriba ngatani dukan phambana phamba thabak macha macha tawjabana ayamba ima iben mayam su nomagi sintha tawriba mayam su ayamba ngatani makhoi mayam se tham manga chupna imalaiba kaibi yadi haiduna thoga mamanga thoga ngaibani makhoi se huzik tasengna harabada adugi mati awaba phibamda leiribani ima laibak pu ngakadra imung manunggi icha isubu nongmagi charau pijagadra haiba imung manungsu adugi matik leiri aduna leibiriba concern authority na yam thuna mityang changbidragadi akoi Manipur se mangba tare kuki gi MLA tarana makoina khaliba wakhalon makoina MLA na Manipur gi oiraga wana atopagi ngangba leibiriba kuki community da leibiriba mioi singsisu leibana Manipur da leiraga wana mitoki ngangba akhoi gi oiba common enemy se masa khangdok inasi kanano akhoi da Manipur thugaina ba tawrak li basem khangdok inasi chin kuki narco terrorist singsina Manipur bu kahenna bu honar li base akhoi khangdok inasi illegal immigrants me amna changchil aga Manipur da illegal oina leirak laga makhoi gi aran ba pambai sizinaraga Manipur bu thugaina ba si tawrak li base akhoi khangminasi Manipur gi administration da yaushal laga MLA oishallaga minister oishallaga Manipur nusiba saraga wana Manipur thugai bagi ngangak pase akhoi khangminasi akhoi gi mayokta leriba mi singse masa khangminasi aduga akhoi mayam pulap punjan minaraga akhoi gi jati akhoi gi Manipur nusiba ijati punamak punjan minaraga yekna ba common noiba enemy sigi mayokta thengnaminasi haiduna ai mayam da haijari thank you